Kamjong district da ngarang su kuki amasung tangkhul gi marakta khuthokna ba lepri haiba pausi yaureza aduga nakal amarom da tamenglong da su 𝐍𝐄𝐖𝐒 𝐀𝐍𝐀𝐋𝐘𝐈𝐒 ga kapna maruina akhigi Kamjong district ki se oja akhoi litan da kuki furup amasung tangkhul furup ani gi marakta hokiba tha da thokiba irangi makha chatharak poina furup ani asina taina na khundari ba manipuri mafam sing da haukiba numit kharani asida nongmai kapna bagi thodok thoglakhiba adunga sisu leptri Kamjong district ki manung chana chasat police station gi akoiba mafam danga sisu furup ani asigi marakta nongmai kapna bagi thodok thokre haiba paudune sa nongmai kapna bagi thodok sinani koigi koigi khuthokna base koigi makhata na tha kharasida sum chatharak pa aduga license gan pikhalak na basu order thokiba aduga pikhalak na order thokli bado handokadabani haina TNL na amukasu haidi appeal tawrapa asigumba paw mayam leiriba aikoigi thokliba thodokse koigi solution porak na bagi damakta kai tawhaningi kai tawbo mathauta haibdo ozagi oibo phone thambiyo chimasi ahanbada masi punamakse aikoigi kaino singasi aikoigi mindset ta leiriba ethnocentrism ko ethnocentric si mayam singase masi level amada aikoi compromise tawba natradi haiba posing ase adum chathara laini aduna aikoigi apunba nation nama natragana apunba magi state ki idea ama drop tawba haibase masi yamna wagadaba pot amani aduna masi ki idea si thaoina build up tawba ngamdanaba policy yauna tawbra natragana masagi leiriba kano do dum tawjabra azmaim sa sathara leiraga di idea of manipur leidana ko idea of manipur na kaira pakanda idea of india su kairo haninga kaisu leite ko moina masile khut yarom gadi ko awna leiriba pot mayam singa se akoina apunba masaga se haita gadi akoida leiba pick up pa masa wakal masa mayam singa se masi thadok nabam sangi tolerate tawam sangi masigi dum ta thabak taw mi mayam leiriba ko tabak tawu mayam sing aduna puksel sing tabak tawum sangi natragadi machindana ama adum haiba mathamoidana amadum injanba adu itaragadi posi phone tabi yaroiba ko aduna punamakna aina hojik leriba manipur gi leriba problem asideida aikona leriba ethnic uprising ko adigi community polarization mayam sing ase masi akoi level lamda compromise toraga thadoknabam sangeba asi sum yungkhala leragadi idea of dominance su wangkhatna ragadi masana adum conflict dum thok ta bane ko aduna sigi pot mayam singa se akhoi gi leriba social architect mayam singa sidegi kano degi lokthobam sangi aduga makoina praja singa sideda mayam singa sida idea se convince awam sangi natragadi haiba posing se makhata na dum sathagini loigiroi hena tholok pe yai aduga maram morakanda mapangan kan mangamdaba puno manipur ama leiba ngamdaba haiba phemdo adu oina sum leiba su yai adu leinana ba haidana silibra haibu su akhoi singna ningai oi aduna masi yamna heta wa amada lotion be yadaba wa amane buko aduna masi gi pot singa se akhoi na miyeng di tongan do miyeng di ge dum yeng be yai aduna leiriba mayam singa se aidi haiba si akhoi ni yeng mi singa se kharga dum lu yawrom doine magi element singa se kharga lu yawrom doine buko adu element singa do haiba sing lokthokra matungda dum pharakane buko adu element sing du yauna sum phanabu hona bai du di oiroi buko adun high elements singa se masigi leiriba idea gi masi keno mayam singa se masi akhoi di lokthokpam sangi thamoi di lokthok pai tare natragadi masi aidi ngak matam kharagi pangalna sakti naman namdagi bi ai aduga mai keno du mut loe ko ai smaina tamsen thakachari oja mathang